आकाशवाणी इम्फाल वाहेंबम वाशिंगटन पाउ पाजरी Laibak sin batung badangasi tarataruk suba National Voters Day ki palan thoram pangthokli kumchi chahi ki palan thoram asigi thimdi Bharat ki ganatantra da nagarik singi mapung phaba thodang bu utpa aigi Bharat aigi vote haibasini voters singi maru oiba mikhal gi matang da miyam bu ningthina bhab tahanaba amasung ganatantra gi thawongda miyamna mapung phana saruk yahanba haibasigi pandamda numit asigi palan thoram pangthokpani Thoram asiga mari lainana Rashtrapati Draupadi Murmuna New Delhi dengasi pangthokpa jati go oiba thoramda athoiba atithi oina saruk yagani Manipur dasu National Voters Day gi palan thoram Imphal gi lampel patta leiba Chief Electoral Officer gi office ta pangthokre thoram duga mari lainana Rajya gi Chief Electoral Officer Silas Kumar Chaurasiana Mikhalda technology season nabagi matangda asumna hai vote Thadabagi thawong yengsinabagi damak polling station singda webcasting camera sing sizinari Delhi gi vote thada phamamada thokiba thokdoki matangda palladuna mahakna technology gi matengna miyamna ningtamna madi ningthina vote thada hanba ngamle haina chu phongdokhi Lisingani kuntareta Rajya Vidhan Sabha Mikhal Pangthokadoriba sida sahi taranipal suraba mahiroi kudingmangna voter oina register tawhannabagi damak school singamadi college singda akhanaba campaign chatharagani hainasu mahakna lauthokhi Thauramduda Mikhalga mari leinaba photo exhibition namasu utkhi ahanba oina vote thadaba yaraba voter singda epic card singchu pikhi Thauramdugi saruk ama oina Chief Electoral Officer na lusingduna miyamna ganatantra gi magul khangna daita leina vote thadanabagi wachak sulongminakhi Rajya sigi tongan bujila singdasu ngasi District Administration na sinduna National Voters Day gi palan thoram pangthoknakhi Pradhan Mantri Narendra Modi na hairi voters singasi loktantra gi thawaini Akashvani gi thongdangasi chandoki ba mahaki man ki baat thoramda Pradhan Mantri na hai ngasi January 15 National Voters Day asi leibak asigi oina yamna maru oiraba numit amani mangna hai machagi chahi 19 surakpada voter ama oibagi phangliba tanja asi Bharat macha amagi punsigi yamna chauraba milestone amani chahi 19 surakpada voter ama oina register tawduna leibak asigi loktantra bu mapangal kankhat hanabasu Pradhan Mantri na hairi Pradhan Mantri na hai Sahi tara suraklaba startup India ki khongchat ki hero singdi naha oiriba singasini makoi ki thodang adu puari da yauhoragani Sri Modi na hai ngasi de Bharat asi malem ki khwaidi ki chawraba ahum suba startup ecosystem am oire Bharat asi malem gi oina sel thungbilam da khumang chausilakpana leibak kayana Bharat tam makoi gi mityang thamlakli asigumba tanja sidai khoina puthokliba pothok singi magun leihanna ba honabada mai onsinna basu Pradhan Mantri na hairi Masina Biksit Bharat ki khongjel hengna yangsil hangani hainasu mahakna makhata ki Leibak asina hayeng humbudra taret suba ganatantra divas palan thoram pangthoknaba siam chare mapung oiba thoram New Delhi gi Kartavya Park ta pangthokani thoram aduda European Commission gi President Ursula von der Leyen na athoiba atithi oina saruk yagani European Council gi President Antonio Luis Santos di Costa su Ganatantra Divas palan thoram aduda saruk yagani Manipur da su palan thoram asi pangthoknaba mapung phana sem sare mapung oiba thoram Rajya Sarkar na sinduna Imphal gi ऐतिहासिक oiraba Kangla da pangthokani thoram duda Rajyapal Ajay Kumar Bhalana jati gi machu ahum gi phiral paihengani tungda maspas peret amagi salami okani thoram asigi yenglaga Imphal amasung masigi akoibada akanba ngakchel thorang lokhale Hayeng Imphal manungi lambi sing chathok chasin tawbadasu ahongba khara leigani hairi Leibak asigi humbudra taret suba ganatantra divas palan gi mangoina ngasi numidang pung tareta Rashtrapati Draupadi Murmuna leibak asigi miyamda wangangani Rashtrapati gi warwala do Akashvani amsung Doordarshan na Hindi amasung Ingraji da matang sandokani Rashtrapati gi warwala du lamlom gi oiba lon singda su sandokani Akashvani Imphal asu Rashtrapati warwal gi Manipuri Wahanthok numidang pung mapal makai de sandokani Paulo Jare